ꯅꯅꯥꯎ ꯀꯩꯗꯣꯏꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯍꯣꯏ. ꯃꯌꯥꯝ ꯃꯄꯥꯅꯅꯦ ꯁꯦ ꯁꯤꯡꯒ꯭ꯔꯥꯕꯨ ꯍꯥꯏꯔꯗꯤ ꯆꯥꯛ ꯆꯥꯗꯁꯨ ꯆꯥꯕꯒꯤ ꯐꯤꯕꯝꯅꯤ ꯃꯥꯅ ꯄꯥ. ꯍꯦꯜꯂꯣ एवरीवन ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯟꯖꯨ ꯁꯥꯀꯞꯄꯝꯅ ꯃꯌꯥꯝ. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ. ꯑꯉꯥꯡꯁꯤꯡꯁꯨ ꯑꯦꯛꯖꯥꯝ ꯂꯩꯅꯦ ꯑꯦꯛꯖꯥꯝ ꯆꯠꯈꯔꯦ. ꯑꯗꯣ ꯊꯕꯛ ꯂꯣꯏꯕ ꯃꯅꯨꯡꯁꯤꯒ ꯑꯩꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯃꯥꯡꯁꯤꯒꯀꯣ ꯑꯩꯅꯅꯦ ꯀꯣꯛꯁꯦ ꯂꯨꯒꯗꯕ ꯂꯩꯌꯦꯕ. ꯀꯣꯛ ꯂꯨꯕꯁꯦ ꯑꯩꯅ ꯀꯣꯛ ꯂꯨꯗ꯭ꯔꯤ ꯃꯃꯥꯡꯁꯦ ꯑꯩꯅ ꯍꯦꯛ ꯇꯧꯔꯦꯕ. ꯁꯝꯖꯝ ꯀꯦꯜꯂꯦꯅ ꯁꯤꯅ ꯑꯩꯅ ꯍꯦꯌꯔ ꯃꯥꯛꯁ ꯑꯃ ꯁꯦꯝꯖꯩꯌꯦꯕꯀꯣ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯅ. ꯁꯤ ꯁꯦꯝꯖꯔꯒ ꯇꯩꯗꯣꯏꯅꯦꯕ. ꯑꯗꯣ ꯇꯩꯒꯗꯕ ꯂꯩꯕꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯁꯝꯁꯦ ꯀꯦꯜꯂꯦꯅ ꯁꯦꯝꯄꯨꯁꯦ ꯑꯃꯃꯨꯛ ꯁꯤꯅ ꯐꯩ ꯁꯤ ꯐꯩꯌꯦꯅ ꯁꯦꯝꯄꯨꯁꯦ ꯃꯈꯟ ꯃꯈꯟꯗꯤ ꯑꯗꯨꯝ ꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯦꯟꯕ. ꯑꯗꯣꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯅꯥꯁꯤꯡꯁꯤꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯌꯨꯝꯗ ꯖꯨꯕꯥ ꯀꯨꯁꯨꯝꯁꯤ ꯃꯅꯥ ꯌꯥꯝ ꯐꯩꯅꯀꯣ. ꯑꯗꯣ ꯖꯨꯕꯥ ꯀꯨꯁꯨꯝ ꯃꯦꯊꯤ ꯃꯣꯏꯁꯤꯗꯤ ꯐꯕꯅꯤꯅ ꯃꯣꯏꯁꯤꯅ ꯁꯦꯝꯃꯒ ꯇꯩꯔꯒ ꯑꯁꯤ ꯅꯠꯇꯕ ꯐꯩ ꯀꯥꯏꯅ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝꯗꯤ ꯀꯥꯟꯅꯩ. ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯇꯩꯖꯈꯤꯒꯦ ꯑꯩ ꯑꯝꯇꯪ. ꯃꯌꯥꯝꯗꯣ ꯇꯩꯔꯒ ꯄꯨꯡ ꯑꯃꯨꯛ ꯊꯝꯗꯣꯏꯅꯦꯕꯀꯣ. ꯃꯌꯥꯝ ꯑꯩ ꯇꯩꯖꯈꯤꯒꯦ. ꯃꯌꯥꯝ ꯇꯩꯗ꯭ꯔꯤ ꯃꯃꯥꯡꯁꯦ ꯑꯩ ꯁꯝꯁꯦ ꯐꯖ ꯍꯥꯠꯇꯣꯛꯑ ꯑꯃꯨꯛ ꯐꯥꯎ ꯂꯩꯔꯕꯅꯦꯕꯀꯣ. ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯔꯥ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯐꯤꯁꯦ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯏꯁꯩꯒ ꯉꯪꯉ ꯌꯥꯝ ꯇꯥꯏꯈꯤꯕꯗꯨꯅꯦꯕꯀꯣ ꯃꯌꯥꯝ. ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯌꯦꯡꯕꯗ ꯈꯤꯇꯪ ꯐꯖꯗꯦ ꯍꯥꯏꯅ ꯑꯩꯅ ꯁꯤꯅ ꯐꯤꯁꯤꯅ ꯑꯁꯨꯝ ꯈꯟꯖꯟꯕꯅꯦꯕꯀꯣ ꯃꯌꯥꯝ. ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨ. ꯑꯗꯣ ꯑꯩ ꯁꯤ ꯇꯩꯕ ꯍꯧꯖꯈꯤꯒꯦ ꯃꯌꯥꯝ. ꯈꯨꯠꯅ ꯀꯣꯜꯂ ꯍꯦꯛꯇ ꯇꯩꯔꯒꯦꯀꯣ ꯃꯌꯥꯝ. ꯁꯤ ꯀꯣꯜꯂꯒ ꯁꯨꯃꯥꯏꯅ ꯁꯝꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯇꯩꯕꯤꯕ. ꯁꯝꯈꯣꯡꯁꯤꯒ ꯐꯪꯍꯜꯂ ꯂꯣꯏꯔꯦ. ꯍꯋꯥꯏꯒꯁꯦ ꯆꯥꯞꯅꯤꯡꯉꯤ ꯃꯌꯥꯝꯁꯤ ꯊꯣꯡꯕꯁꯦ ꯃꯅꯥꯁꯤꯡꯁꯤꯅ. ꯃꯈꯣꯡꯁꯦ ꯁꯝꯈꯣꯡꯁꯦ ꯂꯣꯏ ꯊꯨꯡꯅꯕ ꯇꯩꯁꯟꯈꯤꯒꯦꯀꯣ ꯃꯌꯥꯝ. ꯑꯃꯨꯛ ꯇꯩ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯅꯔꯁꯤ. ꯃꯌꯥꯝ ꯑꯩ ꯇꯩꯕ ꯂꯣꯏꯔꯦ. ꯃꯅꯤꯡꯒꯤ ꯃꯇꯣꯟꯁꯤꯗꯤ ꯊꯨꯡꯕ ꯉꯝꯗ꯭ꯔꯦ ꯏꯁꯥ ꯏꯊꯨꯝ ꯇꯧꯕꯅꯤꯅ. ꯑꯗꯣ ꯁꯤꯃꯨꯛ ꯃꯌꯥꯝꯁꯤ ꯂꯣꯏꯔꯦ. ꯄꯨꯡ ꯑꯃꯨꯛ ꯊꯝꯃꯒꯦ. ꯄꯨꯡ ꯃꯇꯨꯡꯗ ꯄꯨꯡ ꯃꯇꯨꯡꯗ ꯑꯩ ꯁꯦꯝꯄꯨ ꯂꯨꯊꯣꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯇꯩ ꯂꯣꯏꯔꯦ. ꯃꯌꯥꯝ ꯑꯩꯅꯒ ꯌꯥꯝ ꯈꯪꯅ ꯍꯩꯅꯒꯗꯤ ꯃꯌꯥꯝꯗ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ. ꯃꯤꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯨꯕꯗꯣ ꯀꯥꯟꯅꯕꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯑꯩ ꯄꯨꯡ ꯃꯅꯨꯡꯁꯤꯒ ꯑꯩꯁꯤ ꯄꯨꯟ ꯊꯝꯃꯤꯁꯤ ꯃꯇꯨꯡꯗꯨꯒ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯦ. ꯃꯌꯥꯝ ꯑꯩꯗꯤꯀꯣ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯅ ꯏꯁꯥꯅꯒ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯁꯦꯝꯖꯔꯒ ꯇꯩꯕꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯑꯕ ꯌꯥꯝ ꯄꯥꯝꯖꯩꯑꯕ. ꯑꯗꯨꯅ ꯇꯧꯖꯕꯅꯦꯕꯀꯣ ꯃꯌꯥꯝ. ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯔꯗꯤ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯦꯝꯃꯒ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ. ꯀꯥꯟꯗꯤ ꯌꯥꯝ ꯀꯥꯟꯅꯩ. ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯎꯅꯔꯁꯤ. ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯦ. ꯃꯤꯛꯁ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯅꯤ. ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ, ꯄꯣꯡ ꯍꯋꯥꯏ, ꯑꯗꯨꯗꯒꯤ ꯐꯨꯜꯀꯣꯕꯤ, ꯑꯥꯂꯨ, ꯉꯥꯒ ꯊꯥꯛꯑꯒ ꯉꯧꯔꯤ. ꯃꯌꯥꯝ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯆꯥꯔꯅꯤ. ꯇꯤꯜꯍꯧ ꯊꯥꯛꯆꯟꯒꯦ. ꯃꯌꯥꯝ ꯑꯩ ꯀꯥꯡꯉꯧ ꯉꯧꯕ ꯍꯧꯒꯠꯂꯦ. ꯄꯣꯡ ꯍꯋꯥꯏꯒ ꯑꯥꯂꯨꯒꯅꯤ. ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯑꯃꯇꯒ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ. ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤꯗ. ꯍꯥꯏꯗꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯃꯤꯅꯦꯕꯀꯣ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯑꯩꯒꯤ ꯖꯋꯥꯡꯒꯤ ꯁꯤꯖꯥꯁꯦ ꯂꯟꯕꯁꯦ
ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯊꯤꯌꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯋꯥ ꯉꯥꯡꯕꯗ ꯁꯦꯝꯃ ꯉꯥꯡꯉꯨ ꯍꯥꯏꯔꯛꯄ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯅꯤ ꯑꯗꯣ ꯁꯤ ꯑꯩꯅ ꯂꯟꯅꯤꯡꯅ ꯅꯜꯍꯟꯕꯗꯤ ꯅꯠꯇꯦꯅꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯌꯥꯝ ꯖꯃꯥꯡꯁꯦ ꯆꯨꯝꯅꯗꯅ ꯈꯔ ꯐꯩꯌꯦꯕ ꯚꯤꯗꯤꯑꯣꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯜꯂꯦꯕ ꯑꯩꯒꯤꯁꯦ ꯌꯥꯝ ꯑꯗꯨꯒꯅꯦꯕ ꯃꯤꯅ ꯌꯥꯝ ꯊꯤꯌꯦꯅ ꯅꯣꯛꯅꯔꯛꯄꯁꯨ ꯏꯆꯥꯅꯨꯄꯥꯁꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯇꯧꯏꯖꯨꯡ ꯁꯦ ꯐꯤꯒ ꯍꯣꯡꯗꯣꯛꯇꯤꯉꯩꯁꯦ ꯇꯧꯏꯖꯨꯡ ꯅꯅꯥꯎ ꯀꯩꯗꯣꯏꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯍꯣꯏ ꯏꯃꯥ ꯁ꯭ꯀꯨꯜ ꯍꯜꯂ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯣꯛꯇꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯋꯥꯔꯤꯔꯣ ꯑꯟꯗ꯭ꯔꯣꯖꯤꯡꯉꯦꯅꯦ 이씨 와리미 이제 매 후망나 지지가네 자는 파세 와 하래 해 매암 쟁세 ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡ ꯈꯣꯠꯅ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯝꯁꯤꯁꯨ ꯀꯣꯛ ꯄꯨꯡ ꯑꯃ ꯐꯥꯔꯕꯅꯤꯅ ꯂꯨꯊꯣꯛꯎꯔꯁꯦ ꯆꯠꯄ ꯍꯥꯏꯕꯗ ꯌꯥꯝ ꯃꯨꯟ ꯂꯥꯎꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯕꯀꯣ ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅꯒ ꯌꯨꯝꯗ ꯏꯁꯥꯅꯒ ꯁꯦꯝꯖꯔ ꯇꯧꯕ ꯍꯥꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯏꯁꯀꯥ ꯑꯅꯤꯁꯤꯁꯨ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯕꯅꯤꯅ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯨꯒꯦ ꯌꯥꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯏꯃꯨꯡꯗ ꯂꯧꯒꯗꯕꯗꯣ 이몽다 거기 고 까나 TV ꯌꯦꯡ ꯂꯩꯕꯗꯨꯅ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯑꯣꯏꯅ ꯂꯧꯔꯕꯅꯦꯕꯀꯣ ꯃꯦꯝ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯌꯦꯡꯗꯣ ꯂꯩ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯦꯝ ꯑꯩ ꯆꯥꯛ ꯆꯥꯕꯩ ꯈꯣꯠꯄꯩꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯦ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯨ ꯁ꯭ꯀꯨꯜꯗꯩ ꯋꯥꯅ ꯍꯜꯂꯛꯑꯕꯅꯤꯅ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯨꯈꯤꯒꯦ ꯑꯗꯣ ꯃꯦꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯊꯦꯡꯅꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯃꯄꯥꯅꯅꯦ ꯁꯦ ꯁꯤꯡꯒ꯭ꯔꯥꯁꯦ ꯂꯩꯕꯤꯔꯛꯑꯦꯕꯀꯣ ꯅꯨꯡꯊꯤꯟꯒꯤ ꯆꯥꯅꯕ ꯍꯥꯏꯅ ꯁꯟꯗꯥꯒꯤ ꯑꯉꯥꯡ ꯑꯅꯤꯗ ꯄꯤꯖꯒꯦ ꯑꯗꯨ ꯍꯥꯏ ꯍꯥꯏ ꯁꯥꯏ ꯅꯣꯏꯕꯅꯤ ꯆꯥꯔꯣꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯤ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯁꯦ ꯄꯥꯝꯕꯖꯥꯠꯅꯤ ꯁꯤꯡꯒ꯭ꯔꯥꯕꯨ ꯍꯥꯏꯔꯗꯤ ꯆꯥꯛ ꯆꯥꯗꯁꯨ ꯆꯥꯕꯒꯤ ꯐꯤꯕꯝꯅꯤ ꯃꯥꯅ ꯄꯥꯝꯕ ꯁꯤꯡꯒ꯭ꯔꯥꯁꯦ ꯃꯌꯥꯝ ꯍꯩꯔꯧꯅ ꯀꯩꯅꯣꯝꯇꯗꯤ ꯁꯦ ꯍꯣꯏ